Hello everyone, welcome back to my channel. ꯃꯌꯥꯝ ꯉꯁꯤꯁꯦ ꯀꯨꯏꯔꯕꯩ ꯃꯇꯨꯡꯗꯗꯤ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯊꯥꯡꯒꯠꯂꯛꯇꯣꯔꯦ ꯑꯗꯣ ꯑꯩꯅ ꯀꯨꯏꯅ ꯚꯤꯗꯤꯑꯣ ꯅꯝꯗꯕꯩꯁꯨ ꯃꯔꯝ ꯂꯩ. ꯑꯗꯣ ꯉꯁꯤꯁꯦ ꯆꯥꯛꯎꯝꯕ ꯑꯃ ꯆꯠꯇꯣꯏꯅꯤ. ꯁꯨꯝ ꯆꯠꯂꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯊꯪ. ꯑꯩ ꯍꯧꯖꯤꯛ ꯌꯧꯔꯛꯑꯦ. ꯌꯧꯔꯛꯅ ꯆꯤꯆꯦ ꯍꯣꯏ ꯆꯠꯊꯣꯏꯕꯤ ꯍꯣꯏ ꯃꯣꯏ ꯃꯌꯥꯝ ꯑꯍꯥꯟꯕꯗꯒꯤ ꯂꯩꯔꯝꯃꯦꯕ. ꯃꯣꯏ ꯍꯥꯟꯅ ꯆꯠꯈ꯭ꯔꯕꯅꯦ ꯑꯩꯉꯣꯟꯗꯩ ꯃꯃꯥꯡꯗ. ꯑꯗꯣ ꯑꯩ ꯀꯨꯏꯅꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕ ꯉꯝꯃꯨꯗ꯭ꯔꯦ. ꯃꯌꯥꯝ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯅꯝꯗꯕ, ꯑꯗꯨꯒꯤꯁꯨ ꯃꯔꯝ ꯂꯩ. ꯀꯣꯟꯅ ꯁꯨꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯇꯞ ꯍꯥꯏꯔꯛꯀꯦ ꯑꯗꯨꯁꯨ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯌꯧꯔꯦ. ꯑꯗꯣ ꯑꯩ ꯚꯣꯏꯁ ꯑꯣꯚꯔ ꯁꯨꯝ ꯇꯧꯔꯕꯅꯤ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯍꯥꯏꯅ. Kapa bosa?
ꯀꯥꯏꯗ ꯆꯠꯍꯜꯂꯣ